ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯊꯝꯕꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 8 ꯁꯨꯔꯕꯤ ꯑꯃꯗꯤ ꯂꯩꯖꯍꯧꯔꯤ꯫ ꯌꯨꯝꯗꯨꯗ ꯃꯅꯦꯝꯒ ꯄꯨꯟꯅ ꯃꯈꯣꯏ 3 ꯂꯩꯃꯤꯟꯅꯩ꯫ ꯊꯝꯕꯥꯜꯒꯤ ꯃꯅꯦꯝ ꯄꯥꯛꯄꯤ ꯑꯁꯤ ꯃꯆꯤꯡ ꯑꯃ ꯇꯧꯏ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯝꯕꯥꯜ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯉꯟꯇꯥꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯐꯖꯅ ꯑꯃꯨꯛ ꯊꯤꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯀꯧꯕ ꯊꯣꯛꯏ꯫ "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯁꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯍꯧꯁꯤ"꯫ ꯃꯁꯤꯗ ꯄꯥꯛꯄꯤꯅ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯪꯗꯤꯅꯦ ꯅꯊꯤꯕꯣꯡꯗꯣ ꯆꯥꯗꯨꯅ ꯂꯩꯌꯨ, ꯆꯥꯔꯒ ꯅꯪ ꯂꯩꯌꯨ"꯫ "ꯏꯃꯥ, ꯅꯃꯧꯕꯨ ꯀꯔꯤꯗ ꯂꯥꯟꯖꯈ꯭ꯔꯕꯒꯦ"꯫ "ꯏꯁ, ꯀꯔꯤꯗ ꯂꯥꯟꯖꯈ꯭ꯔꯕꯒꯦ ꯀꯥꯏꯗꯅ, ꯍꯩ ꯅꯨꯄꯥ ꯆꯥꯕꯤ, ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯗꯣ ꯁꯤꯈ꯭ꯔꯦ, ꯅꯪꯗꯤ ꯄꯦꯜꯂꯤꯅꯤꯅꯦ"꯫ "ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯈꯟꯒꯅꯤ? ꯃꯥꯕꯨ ꯑꯩꯅ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ"꯫ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯇꯥꯠꯀꯤ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯃꯍꯩ ꯖꯥꯗꯨ ꯇꯧꯗꯨꯅ ꯅꯝꯐꯥ ꯍꯦꯛꯇ ꯐꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯗꯨ ꯁꯤꯈ꯭ꯔꯦꯗꯅ꯫ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯥꯒꯩ ꯑꯁꯤꯕꯨ ꯉꯥꯛꯍꯧꯅꯕ ꯏꯁꯨ ꯅꯨꯄꯥ ꯑꯃꯠꯇ ꯑꯣꯏꯁꯨ ꯌꯥꯎꯍꯧꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯒꯩꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯁꯣꯏꯗ꯭ꯔꯦ"꯫ ꯊꯝꯕꯥꯜ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯔꯩ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯃꯍꯥꯛ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯆꯍꯤ ꯌꯥꯝꯅ ꯅꯧꯅ ꯂꯥꯏꯅꯥ ꯑꯃꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯦ꯫ ꯊꯝꯕꯥꯜ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯍꯧꯏ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯍꯧꯏ꯫ ꯄꯥꯛꯄꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩ ꯏꯊꯟꯇ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯒꯦ"꯫ ꯄꯥꯛꯄꯤꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯤꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ꯫ ꯊꯝꯕꯥꯜꯅ ꯇꯞꯅ, "ꯏꯃꯥ, ꯅꯃꯧꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯆꯥꯅꯨꯄꯤꯒ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯒꯦ"꯫ "ꯏꯕꯦꯝꯃ, ꯅꯃꯥ ꯅꯆꯥꯁꯦ ꯇꯁꯦꯡꯅ ꯀꯤꯖꯩꯅꯦ ꯑꯩꯗꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯃꯤ ꯆꯥꯕ ꯉꯝꯕꯤꯅꯤꯀꯣ꯫ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯂꯩꯅꯤꯡꯂꯤꯕꯁꯦ ꯑꯩꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯒ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯥ"꯫ "ꯏꯃꯥ, ꯃꯗꯨꯃꯛꯇꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯗꯨꯒꯨꯝꯕꯗ ꯃꯤꯇꯥꯖꯕ ꯅꯨꯄꯤꯗꯣ ꯅꯃꯧꯗꯤ ꯅꯠꯆꯗꯦ"꯫ "ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡ ꯑꯗꯨꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅꯅꯦ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯨꯄꯥ ꯆꯥꯕꯤ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯍꯩ, ꯌꯥꯝꯅ ꯊꯨꯅ ꯅꯃꯥ ꯅꯆꯥꯁꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ"꯫ ꯊꯝꯕꯥꯜ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯌꯨꯝꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯅꯤꯡꯗꯦ꯫ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ꯫ "ꯏꯃꯥ, ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥꯁꯤꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗ ꯂꯩꯖꯒꯦ"꯫ ꯃꯁꯤꯗ ꯄꯥꯛꯄꯤꯅ ꯃꯈꯣꯡꯗꯨꯅ ꯊꯣꯛ ꯀꯥꯎꯏ ꯑꯗꯨꯒ ꯍꯥꯏ, "ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯥꯒꯩꯁꯤ ꯂꯦꯞꯄ ꯌꯥꯗꯧꯔꯤꯕ꯭ꯔꯥ? ꯍꯥ? ꯃꯍꯥꯛꯅ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯀꯥꯡꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯄꯥ ꯆꯥꯕꯤ, ꯍꯩ, ꯅꯪ ꯂꯩꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ"꯫ ꯊꯝꯕꯥꯜꯅ ꯍꯥꯏꯖꯩ꯫ "ꯏꯃꯥ, ꯅꯨꯄꯤꯁꯨ ꯃꯤꯅꯤ꯫ ꯏꯃꯥꯕꯨ ꯅꯨꯄꯤ ꯅꯠꯄꯤꯗꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯂꯧꯔꯤꯕ? ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯁꯨ ꯅꯨꯄꯤꯁꯦ ꯁꯥꯒꯩꯁꯤꯒꯤ ꯑꯁꯦꯡꯕ ꯏꯅꯤ ꯏꯃꯥ"꯫ ꯄꯥꯛꯄꯤꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯁꯨꯡꯁꯥꯎꯃꯛ ꯁꯥꯎꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯒ ꯂꯩꯈꯤꯗꯕꯒ, ꯃꯁꯨ ꯑꯗꯨꯅ ꯅꯨꯄꯤꯒ ꯑꯣꯏꯕꯒ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯑꯗꯨ ꯄꯨꯝꯃꯨꯠ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯍꯛꯅ ꯁꯥꯎꯍꯜꯂꯤꯕ ꯑꯁꯤꯕꯨ ꯃꯊꯣꯏ ꯍꯥꯞꯀꯠꯄꯤꯔꯤꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯕꯣꯛ ꯂꯩꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯥꯛꯄꯤꯅ, "ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ? ꯅꯨꯄꯤꯅ ꯀꯔꯝꯅ ꯁꯥꯒꯩ ꯑꯁꯤ ꯉꯥꯛꯍꯧꯒꯅꯤ? ꯍꯌꯦꯡ ꯆꯥꯎꯔꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃ ꯍꯣꯡꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯀꯅꯥꯅ ꯊꯝꯕꯤꯔꯗꯧꯔꯤꯕꯒꯦ"꯫
Napini haiduna ichasibu hatokrasi hairibra adudi ima. Mashi aina ngangbasida asum khumdun lei. Machin chi thukai ke. Ihamna khumninglibo machin che thukai ke bomasi. Asi haiduna makhutuna mamong nupiki mamaiduda set thajili. Khongkidra hayo. Ihamna khumninglabadi aduni. Aina hairibasini. Namana cha animak yumsida laiba yaroi. Yamna thuna zatkigadabani. Asumna hairamlaga pakpi thongalomda thokri. Thambal laimaiduda tuduna kaptuna lehawi. Napisibu mina tabro. Karigino. Nakoy na napibo asuk yamna hantana uriba. Makoy sumine. Mapuroy ba nga nasikra ay duna. Mahagi napibo yumdagi tanthokpa. Mapamda chalan kibasibu karamba taong no. Ay chalo. Yumsidagi kong thangama thangdok to na ay chalo. Mapamsida ay gipunchina loidri pawa ay hingkani. Pikliba ija napibo ay nachang na bayokani. Inimgi saray kaya panglabaso ay kangani. Pumnamag ay kangani. Asi haiduna makata na kapchay. Imungdagi magi machanupi langlendo mapalda thoglai. Mama na kaptuna layribado mahaksu uri. Mama kinakta phamthai aduga tapna hai. Ima nang kaplira. Thambal mamai tunon khattuna machada yengi. Ima gi bema. Asi haiduna machabu mathada chetna konchinduna kappi. Ima hi chani ki laibakse unthong na thikreda ko. Ima hi chana thanggadaba khongthangse yamna lugadawri. Ima se kapkano. Thambal mitlu pirangdubo machagi mamina uhaningdri. Thamoygi maichak pumba loina phajenduna mahakna machanupida hai. Ima kaptri se ima na chakloi haurabani. Icha sak lamlomgani. Icha sak charo lao. Machanupi bu pusinduna imungda mahak jangkri. Thambal mama gi chak saruktubu phajana kuptuna thambikri. Mama macha makhoi anido bukham amada chak punna chaminari. Thambalna chasilo loina chasilo. Hoi ma ngasisu nang yumda lengdana leiramu ko. Ima ne thabak suba chatkadoini. Ima aisu laki ayumda ithanta leiningde. Ada kamaina nangna chatoino. Icha wanabani. Adugi sarukpudi yumda lengdana leiramu. Tali aisu lakani. Langlen nang ningai togano. Nahan chui imane thabak chatkringaida bubong na ingonda phui. Ha, bubok na nangonda phuriba. Thambal machanupigi wahai sitabada mabuk ninga dunungai jadi. Adubo asumna khummi. Bubok na nungsidana phuribo irongani. Nate kaisu yamna nanda baphui. Ay kapini ne. Aduga mana ekhoi bi yumsida laibiranu haina hairiba. Thambal na mathanta machilduda haijay. Karisu khangchadriba angang asida phawba. Adumna haibadi ima nangsu hinmalli. Angang asina karibu khangani. Ima ay lake ko. Ima gi langlen nang yumda lairamu. Hayeng ima na thabak subagi sel hek phangbaga ijagi phirol purit ahanba laibidoini. Asumna haiduna piklibi machanupi ki mabuk ningbu themjilli. Haujikti chak chabadu loiri. Thambal kolik wairam loishilli. Madugi tungda thabak chatnaba amuk thaurang tauri. Mapi mohongdoi khawa madana kari no khara hapjilli. Thambal mapuroibana leiringai matamdadi yumda kena mauna leijarambani. Adubo mapuroibana khangu thakta leikhidabadagi mahak hingdabadi yadabana thabak suduna sel tanba haukhibani. Asumna namit khudingi machanupibu yumda thamlamduna mahak thabak suba chatli. Thambal na machanupibu yengduna hai. Imagi langlen nang phajana leiramu ko. Bubok to halakladi sak chatho hayu ko. Sathoktana leiramu. Imanga na halakanida. Asumna hairamduna thambal magi thabak chatkri. Langlen kari amata haijaba ngamdana mamana chatkhiba adubo tingak yengduna lehawi. Somdana pakpi kabokleiga punna phamli. Kaboklei haibi nupisi yamna phattaba nupi amakhakni. Pumnamak mani inchinduna thokhanba ngaktani. Kaboklei na wa makha tari. Mama leiraga kari kanagadawrigi. Nasune haiduna nupi dubu konchilaga kari sukanaro iche. Adugi saruk mama macha anido tanthokraga nahakna thanta nungai na oina leibana phai. Kabokleya
ꯑꯩꯅ ꯐꯅ ꯌꯥꯝꯅ ꯐꯨ ꯆꯩꯗꯨꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯤꯅꯦ꯫ ꯃꯍꯥꯛꯅ ꯑꯅꯝ ꯀꯟꯗꯨꯅ ꯁꯨꯔꯨ ꯑꯗꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯕꯨ ꯐꯨꯔꯝꯂꯒ ꯑꯩ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯏꯆꯦ, ꯃꯥꯅ ꯍꯦꯛꯇ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯗ? ꯃꯍꯥꯛ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯤꯕꯁꯦ? ꯃꯁꯤ ꯄꯨꯔꯥ ꯅꯨꯄꯥ ꯆꯥꯕꯤꯅꯤ꯫ ꯏꯆꯦ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯃꯥꯅ ꯑꯁꯨꯝ ꯂꯩꯊꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯏꯆꯦꯅ ꯇꯨꯝꯂꯤꯉꯩꯗ ꯃꯣꯟꯅꯅꯤ ꯈꯪꯗꯦ ꯑꯃꯅꯅꯤ ꯈꯪꯗꯦ ꯀꯤꯠ ꯍꯦꯛꯇ ꯅꯝꯁꯤꯟꯈ꯭ꯔꯣ꯫ ꯏꯆꯦ ꯑꯗꯨꯝ ꯁꯤꯔꯦꯅꯦ꯫ ꯏꯆꯦ ꯁꯤꯈ꯭ꯔꯕꯗꯤ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯀꯕꯣꯛꯂꯩ, ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯦ ꯃꯗꯨꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ, ꯑꯩ ꯑꯃ ꯍꯤꯡꯂꯤꯉꯩꯗꯗꯤ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯍꯣ, ꯆꯤꯟꯗ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯀꯜꯂꯤꯕ ꯃꯥꯒꯤ ꯑꯅꯝꯗꯣ ꯇꯛꯄ ꯇꯥꯏ꯫ ꯃꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯈꯪꯉꯕ? ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯩ꯫ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯈꯟꯅꯩ꯫ ꯄꯥꯛꯄꯤꯅ ꯍꯥꯏ, ꯐꯨꯗꯨꯅ ꯌꯦꯡꯂꯦ, ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯆꯩꯗꯨꯅ ꯌꯦꯡꯂꯦ, ꯃꯌꯥꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯍꯥꯛꯇꯪ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯐꯨꯔꯕꯅꯤ ꯑꯩ꯫ ꯏꯆꯦ, ꯐꯨ ꯆꯩꯗꯨꯅ ꯌꯦꯡꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯃꯨꯛ ꯊꯤꯕ ꯇꯥꯏ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇꯅꯗꯤ ꯉꯝꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯌꯨꯝꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯁꯤꯅꯤ꯫ ꯐꯠꯇ ꯂꯧꯁꯤꯡ ꯌꯥꯝꯅ ꯍꯩꯕꯤ ꯀꯕꯣꯛꯂꯩꯅꯤ꯫ ꯎꯄꯥꯏ ꯑꯃ ꯊꯣꯛ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯥꯛꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯊꯝꯕꯥꯜꯗꯣ ꯉꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯒꯗ꯭ꯔꯥ? ꯆꯠꯂꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯁꯨꯝꯗꯧꯔꯁꯤ, ꯃꯥ ꯃꯀꯨꯟꯖꯣꯗꯣ ꯈꯪꯉꯤꯗꯅ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗ ꯍꯪꯕ ꯋꯥ ꯈꯔ ꯂꯩ꯫ ꯑꯩꯅꯅꯦ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯃꯥ ꯃꯀꯨꯟꯖꯣꯒ ꯑꯀꯨꯞꯄ ꯋꯥꯐꯝꯗꯨꯕꯨ ꯍꯦꯛꯇ ꯇꯥꯟꯅꯔꯒꯦ꯫ ꯊꯝꯕꯥꯜꯁꯦ ꯃꯥ ꯃꯀꯨꯟꯖꯣꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯈ꯭ꯔꯁꯤ, ꯀꯩꯅꯥ ꯍꯦꯛꯇ ꯀꯜꯍꯟꯈ꯭ꯔꯁꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯌꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯕ꯫ ꯑꯗꯨ ꯑꯣꯏꯗꯤ ꯌꯨꯝꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯂꯩꯇ꯭ꯔꯤ꯫ ꯏꯆꯦ, ꯅꯪ ꯅꯊꯟꯇ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯍꯟꯗꯛꯃꯨꯛ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯕꯨ ꯇꯥꯔꯗꯨꯅ ꯄꯥꯛꯄꯤꯅ ꯍꯥꯏ, ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯤ ꯀꯕꯣꯛꯂꯩ ꯅꯪꯕꯨ? ꯃꯁꯤ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯂꯥꯎ ꯈꯣꯡ ꯇꯧꯕꯗ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ? ꯃꯥ ꯃꯀꯨꯟꯖꯣꯗꯣ ꯄꯈ꯭ꯔꯥꯅꯤ, ꯃꯧ ꯅꯍꯥ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯈꯪꯉꯕ? ꯃꯉꯣꯟꯗ ꯀꯣꯛ ꯍꯦꯛ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏꯗ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯖꯔꯨꯔꯁꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯁꯤꯇꯅꯤ꯫ ꯀꯕꯣꯛꯂꯩ, ꯅꯪꯅ ꯐꯅꯕ ꯍꯦꯛ ꯁꯤꯜꯂꯨ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯕꯨ ꯊꯦꯡꯂꯝꯂꯒꯅꯤ꯫ ꯐꯔꯦ, ꯁꯣꯏꯍꯜꯂꯅꯨꯀꯣ ꯅꯪ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨ ꯀꯕꯣꯛꯂꯩ꯫ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯄꯥꯛꯄꯤ ꯆꯠꯈ꯭ꯔꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ, ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯥꯒꯩ ꯉꯥꯛꯄ ꯌꯥꯕ ꯍꯧꯅꯗꯦ꯫ ꯃꯨꯠꯄꯒꯤ ꯃꯨꯠꯄ ꯑꯗꯨꯃꯛ ꯃꯨꯠꯆꯔꯁꯅꯤ꯫ ꯏꯆꯦꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥ ꯃꯀꯨꯟꯖꯣꯅ ꯊꯝꯕꯥꯜꯗ ꯃꯃꯤꯠꯅ ꯇꯥꯅꯗꯨꯅ ꯌꯦꯡꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯍꯣꯔꯦꯟ ꯊꯕꯛ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯃꯥ ꯃꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯐꯝꯁꯤꯕꯨ ꯑꯩꯅ ꯍꯥꯏꯔꯒꯦ꯫ ꯃꯥꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯇꯥꯠ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜꯁꯨ ꯂꯧꯊꯣꯛꯀꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯇꯪ ꯁꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ꯫ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯥ ꯃꯀꯨꯟꯖꯣ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯆꯥ ꯃꯃꯧ ꯂꯩꯔꯦ ꯃꯍꯥꯛ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ꯫ ꯃꯍꯥꯛ ꯃꯊꯟꯇ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯟꯇ ꯁꯨꯝ ꯂꯩꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ꯫ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯕꯒꯦ? ꯁꯨꯃꯥꯏꯅ ꯅꯥꯝꯃ ꯍꯥꯡꯂꯒ ꯁꯨꯝ ꯂꯩꯕ ꯍꯧꯅꯗꯦ꯫ ꯏꯔꯟ ꯍꯥꯏꯔꯤ, ꯆꯤꯡꯗꯧꯅ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯖꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯤꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯤ ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯤ꯫ ꯃꯃꯤꯡꯗꯨꯕꯨ ꯊꯝꯕꯥꯜ ꯍꯥꯏꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅꯗꯤ ꯍꯦꯛ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯗꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯗꯨꯝ ꯇꯤꯟ ꯌꯣꯠꯂꯒ ꯂꯩꯔꯕꯅꯤ꯫ ꯄꯥꯝꯕꯗꯤ ꯄꯥꯝꯃꯤꯍꯦ ꯃꯥꯁꯦ꯫ ꯑꯁꯨꯛ ꯆꯍꯤ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯑꯩꯁꯨ ꯄꯔꯈ꯭ꯔꯥꯅꯤ꯫ ꯏꯆꯥ ꯏꯃꯧꯅꯁꯨ ꯀꯔꯤꯁꯨ ꯌꯦꯜꯂꯛꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯇꯥꯟꯖꯥ ꯌꯦꯡꯕ ꯇꯥꯏ꯫ ꯑꯩ ꯇꯥꯟꯖꯥ ꯉꯥꯏꯕ ꯇꯥꯏ꯫
ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯆꯤꯡꯁꯤꯟꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯖꯔꯕꯁꯨ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯟꯖ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛ ꯊꯝꯖꯩ꯫ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗꯅꯤ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯍꯋꯥꯏ ꯃꯔꯨ ꯍꯨꯜꯂꯤ ꯃꯍꯥꯛ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯝꯕꯥꯜ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯅꯥꯀꯣꯏꯅꯗꯨꯅ ꯃꯍꯥꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯃ ꯀꯨꯟꯖꯣꯅ ꯐꯂꯞ ꯊꯝꯕꯥꯜꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯊꯝꯕꯥꯜ ꯑꯁꯤ ꯑꯁꯤꯗ ꯂꯩꯔꯤꯅꯤꯁꯦ꯫ ꯃꯥꯒꯤ ꯃꯁꯛꯁꯦ ꯅꯛꯁꯤꯟꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯦ꯫ ꯍꯣꯏꯗꯦ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯕꯒꯦ, ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤ꯫ ꯊꯝꯕꯥꯜ ꯃꯥꯃ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯃꯍꯥꯛ ꯁꯨꯔꯤ꯫ ꯃꯥꯃ ꯀꯨꯟꯖꯣ ꯃꯃꯤꯠꯇꯨꯅ ꯐꯂꯞ ꯊꯝꯕꯥꯜꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ? ꯃꯥꯃꯥ, ꯍꯋꯥꯏ ꯊꯔꯥꯛꯅꯤ ꯊꯥꯖꯔꯤꯁꯤ꯫ ꯅꯪ ꯅꯊꯟꯇ ꯑꯣꯏꯅꯕꯣꯏ, ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯃꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯥꯃꯥ꯫ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯩꯅꯗꯤ ꯉꯟꯅ ꯂꯥꯛꯇꯨꯅ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯦꯡꯅ ꯑꯗꯨꯝ ꯂꯥꯛꯄ꯫ ꯅꯪꯕꯨꯗꯤ ꯊꯝꯕꯥꯜ ꯃꯇꯝ ꯆꯥꯅ ꯂꯥꯛꯏꯗ꯫ ꯅꯪꯇꯅꯤ ꯃꯇꯝ ꯆꯥꯔꯤꯕꯁꯦ꯫ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯏ꯫ ꯌꯥꯝꯃꯤꯒ ꯌꯥꯝꯗꯦꯒ ꯍꯦꯛꯇ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯈꯪꯒꯅꯤ ꯃꯈꯣꯏ ꯍꯟꯗꯛꯇꯩꯗꯤ꯫ ꯁꯦꯜꯇꯕꯨ ꯄꯥꯝꯕ꯫ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯅꯪꯒꯤꯗꯤꯅꯦ ꯅꯪꯒꯤ ꯃꯥꯃꯅ ꯈꯪꯅ ꯇꯧꯒꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯋꯥꯗꯤ ꯑꯃꯠꯇ ꯈꯨꯝꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯃꯥꯃ ꯀꯨꯟꯖꯣꯅ ꯃꯈꯥ ꯇꯥꯏ, ꯕꯦꯝꯃ ꯊꯕꯛ ꯀꯌꯥꯝꯅ ꯁꯨꯔꯨꯅꯨꯗ꯫ ꯉꯧꯔꯣꯛꯀ ꯉꯧꯕ ꯅꯪꯒꯤ ꯀꯨꯆꯨꯗꯣ ꯃꯨꯁꯤꯟꯈꯤꯅꯤ꯫ ꯁꯦ ꯋꯥꯔꯕꯁꯨ ꯎꯔꯨꯝꯗ ꯆꯪꯗꯨꯅ ꯍꯦꯛꯇ ꯄꯣꯊꯥꯎ꯫ ꯅꯪꯒꯤ ꯃꯥꯃꯅ ꯌꯥꯔꯤ꯫ ꯃꯈꯣꯏꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯛ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯗꯣ ꯅꯪꯒꯤ ꯃꯥꯃꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦꯀꯣ꯫ ꯊꯝꯕꯥꯜ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯏꯊꯟꯇ ꯂꯩꯔꯤ꯫ ꯈꯪꯗꯦꯅꯦ ꯊꯝꯕꯥꯜ, ꯏꯊꯟꯇ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯊꯝꯕꯥꯜꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕꯗꯨꯗ, ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯤꯕꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯅꯦ? ꯃꯥꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯦ ꯃꯀꯣꯛ ꯊꯤꯖꯤꯟꯕꯤꯔꯣ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤꯅꯦꯍꯦ꯫ ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯅꯅꯦꯗꯨꯅꯤ꯫ ꯈꯪꯗꯦ ꯊꯝꯕꯥꯜ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯤꯅ ꯉꯥꯎꯏꯗꯤ ꯍꯥꯏꯅꯈꯤꯗ꯭ꯔꯥ? ꯍꯅꯨ ꯍꯟꯊꯤꯒꯗꯤ ꯄꯥꯝꯗ꯭ꯔꯦꯗ꯫ ꯃꯧ ꯅꯍꯥꯒꯨꯝꯕꯤ, ꯂꯨꯈ꯭ꯔꯥꯕꯤꯒꯨꯝꯕꯤ, ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯕꯦꯝꯃ ꯈꯣꯏꯒꯨꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯕꯣꯛꯂꯩ, ꯃꯥꯃ ꯀꯨꯟꯖꯣ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯃ ꯀꯨꯟꯖꯣꯕꯨ ꯌꯦꯡꯗꯨꯅ, ꯃꯥꯃꯥ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯝꯃꯤꯅꯣ? ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯥꯜꯂꯤꯗ꯫ ꯇꯁꯦꯡꯅ ꯃꯥꯃ ꯀꯨꯟꯖꯣꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯀꯕꯣꯛꯂꯩꯅ ꯂꯥꯛꯈꯤꯕꯁꯤ ꯈꯪꯗꯦ꯫ ꯀꯕꯣꯛꯂꯩ ꯐꯠ ꯂꯥꯛꯁꯤꯟꯈꯤꯕꯗꯨꯗ ꯃꯥꯒꯤ ꯍꯥꯟꯅ ꯉꯥꯡꯂꯝꯕ ꯋꯥꯐꯝꯗꯨ ꯃꯌꯥꯏꯗ ꯐꯠ ꯊꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯩ ꯀꯕꯣꯛꯂꯩ, ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤꯕ꯭ꯔꯣ? ꯕꯦꯝꯃ, ꯅꯈꯣꯏꯁꯤ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯏꯟꯗꯦꯅꯦ꯫ ꯊꯝꯕꯥꯜꯇꯅꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯤꯕ꯫ ꯍꯣ ꯃꯥꯃꯥ, ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯗ꯫ ꯌꯨꯝ ꯑꯃ ꯄꯨꯔꯤꯕꯅꯤ, ꯏꯆꯥ ꯏꯁꯨ ꯍꯥꯏꯕ ꯑꯃ ꯂꯩꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯎ ꯍꯥꯏꯕꯅꯤ꯫ ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ, ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯅꯪꯇ ꯅꯃꯥꯡ ꯊꯥꯡꯉꯤ꯫ ꯍꯣ ꯊꯥꯡꯗ ꯌꯥꯔꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ꯫ ꯃꯥꯃꯥ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ, ꯂꯦꯡꯕꯤꯔꯣ꯫ ꯍꯣꯏ꯫ ꯃꯥꯃ ꯀꯨꯟꯖꯣ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯍꯋꯥꯏꯔꯣ ꯅꯪꯅ ꯊꯥꯔꯤꯕꯗꯨꯕꯣ? ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏꯅꯦ ꯇꯧꯔꯤꯁꯤ꯫ ꯏꯆꯦ ꯄꯤꯁꯛꯇꯣ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯂꯩꯕꯅꯤꯅꯦ꯫ ꯊꯝꯕꯥꯜ, ꯅꯪ ꯊꯕꯛ ꯁꯨꯔꯝꯈꯣꯀꯣ꯫ ꯏꯗꯣꯝꯆꯥ ꯐꯠ ꯑꯃꯨꯛ ꯂꯥꯛꯀꯦ, ꯀꯨꯏꯔꯛꯂꯣꯏꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯊꯝꯕꯥꯜ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯉꯤ꯫
ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩ꯫ ꯀꯕꯣꯛ ꯂꯩꯅ ꯃꯥ ꯃꯗꯨꯕꯨ ꯀꯗꯣꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯣ? ꯑꯩꯒꯤꯁꯤ ꯃꯥꯕꯨ ꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯣꯟꯕ ꯋꯥ ꯑꯣꯏꯕꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯑꯁꯣꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ꯫ ꯀꯕꯣꯛ ꯂꯩ ꯃꯥꯃ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ꯫ ꯃꯥꯃꯥ, ꯃꯥꯃ ꯀꯨꯟꯖꯣ! ꯑꯁꯨꯝꯅ ꯀꯧꯏ꯫ ꯃꯥꯃ ꯀꯨꯟꯖꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛ ꯂꯩ ꯎꯕꯗꯨꯗ ꯀꯩꯗꯧꯔꯦ ꯀꯕꯣꯛ ꯂꯩ? ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕꯗꯤ? ꯀꯕꯣꯛ ꯂꯩꯅ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯃꯥꯃꯥ, ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ꯫ ꯍꯩ, ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯁꯦꯜ ꯂꯧꯈꯤꯒꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯂꯩꯇꯦ ꯂꯩꯇꯦ, ꯁꯦꯜꯒ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯃꯥꯃꯁꯤꯃꯛ ꯁꯦꯜꯒꯤ ꯅꯠꯇꯦꯌꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯃꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯃꯧ ꯅꯍꯥꯒꯨꯝꯕꯤ ꯑꯃ ꯁꯦꯝꯂꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ? ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯥꯃ ꯀꯨꯟꯖꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯍꯣꯡꯂꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯞꯊꯗꯨꯅ ꯀꯕꯣꯛ ꯂꯩ, ꯍꯣꯏꯅꯦꯍꯦ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ꯫ ꯂꯥꯎ, ꯁꯤꯗ ꯐꯝꯈꯤꯁꯤ, ꯃꯃꯨꯠ ꯇꯥꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯈꯤꯁꯤ꯫ ꯍꯣꯏ ꯍꯣꯏ ꯃꯥꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯊꯩ꯫ ꯃꯥꯃ ꯀꯨꯟꯖꯣ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯀꯝꯗꯧꯕ ꯀꯕꯣꯛ ꯂꯩ? ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯂꯨꯗꯅ? ꯃꯥꯃꯥ, ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ, ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ? ꯑꯗꯨꯁꯨ ꯃꯧ ꯅꯍꯥ? ꯀꯕꯣꯛ ꯂꯩ, ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ ꯃꯗꯨꯃꯛꯅꯤ꯫ ꯅꯠꯇꯦ, ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯠ ꯍꯦꯛ ꯍꯥꯏꯔꯨꯗꯅ꯫ ꯃꯁꯛꯀꯤ ꯋꯥꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ, ꯑꯃꯕꯨ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯌꯥꯔꯦ꯫ ꯀꯕꯣꯛ ꯂꯩꯅ ꯃꯃꯤꯠꯇꯨꯅ ꯐꯂꯞ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯏ꯫ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯣ ꯃꯥꯃꯥ, ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯊꯝꯕꯥꯜꯕꯨꯅꯤ꯫ ꯍꯥ, ꯊꯝꯕꯥꯜ ꯍꯥꯏꯕ? ꯑꯁꯦꯡꯕ꯭ꯔꯅꯦ ꯀꯕꯣꯛ ꯂꯩ? ꯑꯁꯦꯡꯕꯅꯤ꯫ ꯃꯥꯃꯅꯕꯨ ꯄꯥꯝꯂꯕꯗꯤ ꯁꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯑꯩꯅ ꯁꯤꯟꯒꯦ꯫ ꯅꯠꯇꯦ ꯀꯕꯣꯛ ꯂꯩ, ꯑꯩꯕꯨ ꯁꯨꯝꯗꯧꯕꯅꯤꯁꯦ꯫ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯝꯕꯥꯜꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯂꯩꯕ ꯑꯁꯤꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯕꯣꯛ ꯂꯩ, ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯉꯣꯟꯗ ꯍꯦꯛ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯗꯣ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯒꯗꯕ꯫ ꯍꯣ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯅꯣ꯫ ꯃꯥꯒꯤ ꯃꯃꯥꯗꯨꯒ ꯑꯩꯒ ꯌꯥꯝꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ꯫ ꯃꯃꯥꯗꯨꯅꯁꯨ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯃꯒꯤ ꯋꯥꯇ ꯃꯉꯥꯏꯔꯦ꯫ ꯑꯩꯒꯤꯗꯤ ꯌꯥꯔꯦꯅ, ꯅꯍꯥꯟꯅ ꯌꯥꯔꯦ꯫ ꯍꯧꯖꯤꯛꯇꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯩ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯃꯥꯃꯥ, ꯑꯩꯅꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯁꯦ ꯃꯥꯃꯒꯤꯗꯃꯛꯇꯅꯤꯀꯣ꯫ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯥꯃꯥ, ꯑꯩꯒꯤ ꯑꯋꯥꯃꯜꯗꯤ ꯆꯥꯎꯕ ꯇꯥꯏ꯫ ꯍꯣꯏꯅꯦ, ꯀꯌꯥꯅꯣ ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯩ ꯍꯦꯛꯇ ꯄꯤꯒꯦꯅꯤ꯫ ꯊꯕꯛꯇꯨꯗ ꯁꯣꯏꯍꯜꯂꯛꯀꯅꯨ꯫ ꯑꯗꯨꯗꯤ ꯃꯥꯃꯥ, ꯍꯧꯖꯤꯛꯃꯛ ꯑꯩ ꯊꯝꯕꯥꯜꯕꯨ ꯀꯧꯕ ꯆꯠꯂꯒꯦ꯫ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯄꯨꯔꯛꯂꯒꯦ꯫ ꯃꯥꯃꯅ ꯏꯃꯨꯡꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯕꯤꯌꯨꯀꯣ ꯃꯥꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯒꯤ ꯑꯋꯥꯃꯜ ꯑꯗꯨꯅ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯍꯦꯛ ꯄꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯕꯨ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯀꯕꯣꯛ ꯂꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ꯫ ꯀꯨꯟꯖꯣꯅ ꯃꯆꯤꯜꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯤ? ꯊꯝꯕꯥꯜꯕꯨ ꯑꯩꯒꯤ ꯑꯣꯏꯕ? ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯩ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯨꯔꯒꯦ꯫ ꯃꯁꯤꯅ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯕ ꯌꯥꯗꯕ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯊꯝꯕꯥꯜꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯅꯤꯡ ꯑꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯛꯄꯤꯅ ꯃꯌꯨꯝ ꯌꯧꯔꯤ꯫ ꯂꯩꯕꯗꯤ ꯂꯩꯇ ꯃꯥꯜꯂꯤꯁꯦ꯫ ꯉꯁꯤꯁꯦ ꯁꯣꯏꯗ꯭ꯔꯕꯗꯤ ꯐꯒꯅꯤꯗ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯗꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯒꯦꯀꯣ ꯑꯩ꯫ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯍꯤꯞꯊꯩ꯫ ꯂꯥꯡꯂꯦꯟꯅ ꯃꯕꯣꯛ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯕꯨꯕꯣꯛ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯃꯁꯤꯗ ꯄꯥꯛꯄꯤꯅ ꯃꯃꯤꯠꯇꯨꯅ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯀꯅꯥꯒꯤ ꯆꯥꯛ? ꯍꯥ, ꯀꯅꯥꯒꯤ ꯆꯥꯛꯅꯣ? ꯂꯥꯡꯂꯦꯟ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯛꯄꯤ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯍꯩꯁ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯥꯕꯨꯁꯨ ꯇꯥꯟꯈꯤꯒꯗꯣꯏꯅꯤ꯫ ꯃꯁꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯍꯟꯈꯤꯕꯅ ꯐꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯜꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯂꯥꯡꯂꯦꯟ, ꯕꯨꯕꯣꯛꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯅꯪꯅꯦ ꯅꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯆꯠꯇꯨꯅ ꯅꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ꯫ ꯕꯨꯕꯣꯛ ꯅꯥꯕꯅ ꯌꯥꯗꯔꯦ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯕꯨꯕꯣꯛ, ꯑꯩ ꯏꯃꯥ ꯀꯧꯔꯨꯒꯦ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯪꯖꯗ ꯃꯃꯥꯕꯨ ꯀꯧꯔꯨꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯃꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯀꯕꯣꯛ ꯂꯩꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ, ꯊꯝꯕꯥꯜ, ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕꯔꯣ? ꯏꯅꯣꯝꯆꯥ, ꯋꯥꯗ꯭ꯔꯤꯗ꯫ ꯑꯩꯁꯦ ꯃꯥꯃ ꯀꯨꯟꯖꯣꯗꯒꯤ ꯁꯦꯜ ꯈꯔꯁꯨ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯅꯠꯇꯦ,
ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯧꯁꯤꯗꯅ ꯑꯩꯗꯣ ꯏꯟꯗꯣꯝꯆꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯑꯩ ꯏꯊꯟꯇ ꯆꯠꯄꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯁꯨꯕꯅ ꯐꯩꯗꯅ ꯅꯪꯒꯤꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯇꯧꯁꯤ ꯐꯠꯅꯤ ꯀꯨꯏꯔꯣꯏꯗ ꯏꯟꯗꯣꯝꯆꯥ ꯑꯩꯗꯣ ꯂꯥꯎꯅꯦ ꯉꯥꯏꯍꯥꯛꯇꯪꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯊꯝꯕꯥꯜ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯔꯕꯁꯨ ꯃꯍꯥꯛ ꯆꯠꯂꯤ ꯀꯕꯣꯛꯂꯩꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏꯕ ꯏꯊꯟꯇ ꯆꯪꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯅ ꯌꯨꯝꯗ ꯌꯧꯔꯤ ꯌꯧꯔꯤꯁꯦ ꯑꯩ ꯍꯦꯛꯇ ꯀꯧꯔꯒ ꯌꯦꯡꯒꯦꯀꯣ ꯀꯕꯣꯛꯂꯩꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯏ ꯃꯥꯃꯥ ꯀꯨꯟꯖꯣ ꯃꯥꯃꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯍꯥꯛꯅ ꯀꯧꯕꯁꯤ ꯏꯃꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯨꯟꯖꯣꯅ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯝꯗꯦ ꯀꯕꯣꯛꯂꯩꯅ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯑꯃꯨꯛꯀ ꯀꯧꯒꯦꯁꯦ ꯍꯣ ꯃꯥꯃꯥ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯦꯝꯃ ꯃꯥꯒꯤꯁꯤꯕꯨ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯂꯩꯔꯝꯂꯔꯣꯏꯕꯨ ꯊꯣꯡꯁꯤꯗꯤ ꯍꯥꯡꯂꯤꯕꯁꯤꯗꯤ ꯑꯃꯨꯛꯀꯁꯨ ꯀꯧꯏ ꯃꯗꯨꯗꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯀꯕꯣꯛꯂꯩꯅ ꯍꯥꯏ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯊꯝꯕꯥꯜ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯁꯤ ꯊꯝꯕꯥꯜ ꯃꯗꯣꯝꯆꯥꯅ ꯃꯥꯕꯨ ꯆꯪꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯌꯥꯅꯤꯡꯗꯕ ꯏꯌꯥꯎ ꯑꯃ ꯌꯥꯎꯔꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯃ ꯀꯨꯟꯖꯣꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯗꯤ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯉꯤ ꯈꯨꯝꯂꯛꯇ꯭ꯔꯕꯁꯤꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯀꯕꯣꯛꯂꯩꯅ ꯂꯥꯛꯑꯣ ꯊꯝꯕꯥꯜ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤ ꯏꯅꯣꯝꯆꯥ ꯑꯩ ꯆꯪꯂꯔꯣꯏꯒꯦ ꯏꯅꯣꯝꯆꯥ ꯑꯗꯨꯝ ꯆꯪꯕꯤꯔꯨꯔꯣ ꯍꯩꯃꯥ ꯅꯪꯒꯤꯁꯦ ꯆꯤꯡꯅꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ ꯑꯃꯨꯛꯁꯨ ꯊꯝꯕꯥꯜ ꯈꯜꯂꯛꯏ ꯑꯩꯁꯦ ꯌꯥꯝꯅ ꯐꯅ ꯂꯩꯊꯣꯛꯄꯤꯕꯅꯤ ꯑꯩꯅ ꯋꯥ ꯑꯃꯇ ꯉꯥꯡꯖꯗ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯤ ꯑꯩꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯕ ꯏꯃꯥꯗ ꯄꯥꯎ ꯀꯌా ꯑꯃ ꯇꯝꯁꯤꯟꯕ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩ ꯈꯪꯏ ꯑꯗꯨꯗꯤ ꯈꯪꯒꯅꯤꯅ ꯅꯁꯥꯅ ꯊꯛꯆꯔꯤꯕ ꯂꯥꯡꯗꯨꯗ ꯅꯁꯥꯅ ꯊꯟꯗ ꯊꯨꯍꯟꯖꯒꯦꯕ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯕꯤꯔꯣ ꯍꯣꯏ ꯀꯕꯣꯛꯂꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯏ ꯀꯕꯣꯛꯂꯩꯅ ꯊꯣꯡꯖꯤꯜꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯈꯤꯕꯒ ꯊꯝꯕꯥꯜꯅ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯊꯣꯡꯗꯨ ꯊꯛ ꯃꯃꯥꯡꯂꯣꯝꯗ ꯂꯣꯟꯁꯤꯜꯂꯤ ꯀꯕꯣꯛꯂꯩꯅ ꯊꯝꯕꯥꯜ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎꯅꯦ ꯂꯩꯖꯍꯧꯔꯣ ꯅꯁꯥꯅ ꯊꯛꯆꯕ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯖꯕꯅꯤ ꯈꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯝꯃꯤ ꯈꯔ ꯆꯠꯄꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯗꯥꯏꯗ ꯊꯣꯛꯂꯛꯂꯤꯕ ꯏꯃꯥ ꯕꯨꯕꯣꯛꯅ ꯅꯪ ꯀꯧꯔꯨꯁꯣ ꯍꯥꯏꯅ ꯊꯥꯔꯛꯏꯅꯦ ꯕꯨꯕꯣꯛꯇꯣ ꯅꯥꯔꯦꯌꯦ ꯑꯣ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯈꯪꯒꯅꯤ ꯊꯝꯕꯥꯜ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯃꯇꯨ ꯁꯣꯟꯕꯤ ꯑꯃꯒꯨꯝ ꯂꯩꯕ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯃꯍꯥꯛꯇꯨꯃꯗꯤ ꯃꯁꯥꯅ ꯊꯛꯆꯕ ꯂꯥꯡꯗ ꯊꯨꯖꯍꯧꯔꯤꯗꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯌꯨꯝꯗ ꯆꯠꯁꯤꯂꯥꯎ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯄꯥꯛꯄꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯃꯥ ꯃꯆꯥ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ इखंग खंगहौदना मखोल अमा तारकपदुदा मंगकतो हाइगत्तुना येंगी थंबाल इमुंगदा प्रप्रप चंगलई महाक चाखुमदा चंगी पाकपीना मबुकनिंगदा खल्ली कैनो माने युमसिदा हलकलिबसिबो नत्ते मागी कबोकलै हाइबी नुपीदुबु करिनो अदुक फजना सोइदनबा तौरओ हाइना हाइख्रगा अहिदीबको पुंगसोइ हेक सोइरे तौरिसे थंबाल चाखुमदगी थांग सुरेदो मखुत्ता चेतना पाइ अदुगा ममागी कातमना थुना चंगई पाकपी मदुबु उरे हिपलंबदो हौगलई थंबालना हाइ नमौबु नमौनी खनबा ngamda नुपीबु नुपीनी हाइना खंदबा नंग ता हालगा लोइरी अइगी पुंछिना लेखा ताख्रबसु पुकचल फत्तबा नंगददे अइना हालमगनी अदुगा इमा इचा यमसे थादोक्तुना चटखिगनी पाकपी थांगदो उबदा मिहुल सुद्रे इमो इबेमा थांगदो मुक्ता थादो उने थांगसेना नंगबु थिंदोना हाटकनी मालेमसिदा लुख्राबी ओइनिंगबा करम नुपीबु यावरमगनी नुपीना नुपीबु ओतबा हंथना खनबा फना खनबा ngamdrabadina इखुचिना पारिबा थांगसिना थिंदोना हाटपा ताबने
Ibema, nang adum na tawgano. Thambal thangdu paiduna sum sangchilli. Pakpi siba tare haina pakhatli. Ima ibema, ima lanjari, ima gi thawai tadi kallo. Siba sukiri boy. Karikino. Namawu nuksiba ngamdriba. Nasubu nuksiba ngamdriba karikino. Ima lanjari, ngasidagi isu imawu nuksirage. Siramdagi tat, siningdabagi tat. Ibema, namana haisi asengmani ne he. Pakpi siba kibana mamong nupigi maphamda lale haijai. Kanna haijarabatuda Thambal makuttagi thangdu thadoi aduga hai. Karigumba hek, ima ichabu yumsidagi tanthokiga haina khalaklaba. Ima, mikuptuda nangi aroibani khango ko ima. Thambal thoki masinattana mahaki upai karisu laite. Mahakna manimbu nungsidabadi natte. Nungsimanbaine asumna tauribasi. Ngaihak laibaga khul lekai atuda wafam ama wawa lauri nupi manahai. Ho mama kunjoga kabok leigado thonglon chindune imongda leiminarami ye makhoi ani kaina katle. Pakpi wafam sibu tarubada mathanta wakhal tajaraklammi.